ngasi tareni chanba numit ngasi di ai tupi je kawbagi tupi on gare khoi mana ngan ahob fosan bire koi thangnabagi farm da kongkutta moi tungan bi masa lising mari manga ama si dugi torambadagi lokhat pirame moi farm thadarame hujina muk aina ahanba video hawal hakiba khong do ising loi kange adudugi mayam je luhup tanba in chonmana chonba paring tawre adu hujik adumu yeng chatlor si let's go loi kange do aina ahanba lakpada si hi je tora fajana la lakne loi kangdare ising chingnabada sida koi changbam ne hujik mayam nga fabdu ulage in chonmana chonba longdai kotna kotpa dudi chatlasi let's go singje kangdare na somla kanda mu makom hongtok le engine je moi kana semi in sida thanai je oren ngale talane ai lut je koi ma ju in chol le tongkol le na yeng je yao da ma li do tiki oi namtarake ये खरा लूरी माले दा Kabi orang ni hutan baju ani sujala
kilo một cái thì đấy. Padang ngahap dunia pak ngai je. Aku ini aja long dai kot bayar mi. Kolu pasal kolu. Ayo lu. Tahun ini selai. Ini ai. Apa em pha rồi. Habis ini video di am sang, nanti lu section nih, mau jung apa em pha rồi. Aku mau jung pha rồi. Ini yang ngasih empal. Korom lagi ya, korom lagi ya sama. Long dai này già đi chị. Xem là prom đây nè, long dai này già đi. Son đâu. Chào ini ya. Ada beda pulau kata. Sunyi. Belum pahal.
ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯎꯔꯦ ꯉꯥ ꯀꯥꯕ ꯉꯁꯤꯗꯤ ꯅꯣꯡ ꯃꯪꯉꯤ ꯑꯗꯨꯒ ꯋꯦꯗꯔꯁꯦ ꯇꯌꯤꯡ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯧꯕꯨꯛꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯂꯣꯏ ꯀꯜꯂꯤ ꯃꯥꯏ ꯃꯊꯧ ꯂꯣꯏꯅ ꯇꯧꯔ ꯂꯩ ꯀꯅꯥꯝꯇ ꯂꯦꯝꯅ ꯂꯩꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯨꯕ ꯅꯣꯝꯕ ꯂꯣꯏ ꯀꯜꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯁꯖꯤꯛ ꯐꯥꯟꯕꯅ ꯐꯥꯟꯕ ꯉꯥ ꯇꯥꯡ ꯆꯠꯄ ꯑꯗꯩ ꯉꯥꯄꯨꯝ ꯐꯥꯕ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯣꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯂꯩꯇꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯐꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯀꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤꯅ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯁꯤꯗ ꯃꯃꯤ ꯂꯣꯏ ꯇꯥꯏ ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝ ꯀꯜꯂꯦ ꯑꯩꯅ ꯎꯕꯗ ꯅꯣꯡꯃꯗ ꯁꯖꯤꯛꯀꯁꯦ ꯃꯌꯥꯝ ꯐꯥꯜꯂꯦ ꯑꯗꯨꯒ ꯍꯤꯗ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯒ ꯆꯠꯄ ꯊꯧꯕ ꯃꯌꯥꯝ ꯎꯔꯦ ꯂꯦꯡꯉꯥꯟ ꯉꯍꯥꯟꯒ ꯑꯩꯅ ꯁꯪꯉꯝꯕ ꯐꯧꯗꯣ ꯃꯨꯜꯂꯦ ꯑꯗꯨꯒꯤ ꯈꯥꯎꯕꯒꯤ ꯇꯔ ꯂꯩ ꯑꯩꯈꯣꯏꯗꯤ ꯍꯤꯗ ꯇꯧꯔꯒ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯌꯥꯏꯃ ꯂꯩꯔꯦ ꯍꯤꯒꯣꯛꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯦ ꯀꯨꯝꯃꯛꯀꯦ ꯏꯜꯂꯣ ꯑꯗꯨ ꯅꯠꯇꯤꯌꯦ ꯍꯤꯗꯣ ꯏꯜꯂꯨ ꯍꯥꯏꯕ ꯅꯪ ꯀꯨꯝꯃꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯐꯛꯐꯝ ꯁꯦꯝꯕꯒꯤ ꯁꯤꯗ ꯍꯥꯟꯅ ꯄꯩꯔꯦ ꯌꯥꯏꯗꯣ ꯑꯩꯈꯣꯏ ꯄꯂꯦꯝ ꯑꯩꯈꯣꯏꯒꯤ ꯑꯔꯨꯟ ꯑꯩꯈꯣꯏ ꯏꯕꯥꯏ ꯃꯆꯥꯅꯨꯄꯥ ꯁꯤꯅ ꯑꯩꯒꯤ ꯈꯣꯡ sina panjatay wala pagkano. ꯍꯌꯦꯡꯅ ꯃꯤ ꯃꯌꯥꯝ ꯇꯧꯔꯒ ꯈꯥꯎꯔꯒ ꯍꯥꯡꯆꯤꯠ ꯌꯩꯊꯔꯅꯤ ꯐꯖꯅ ꯂꯣꯏꯅꯕ ꯆꯥꯎꯅ. ꯅꯍꯥꯟꯒꯩ ꯌꯥꯝ ꯋꯥꯅ ꯁꯪꯉꯝꯕ ꯐꯧ ꯑꯗꯨꯒ ꯈꯥꯎꯕ ꯌꯩꯕ ꯃꯔꯣꯜ ꯑꯃ ꯂꯣꯏꯈ꯭ꯔꯦ. ꯍꯧꯖꯤꯛ ꯐꯧꯗꯣ ꯐꯧꯔꯦ. ꯐꯧꯕꯁꯦ ꯌꯨꯝꯗ ꯄꯨꯈꯠꯇ꯭ꯔꯦ, ꯂꯧꯕꯨꯛ ꯃꯐꯝꯗ ꯐꯧꯔꯦ. ꯀꯪꯉꯀꯥꯟꯗ ꯐꯖꯅ ꯌꯨꯝꯗ ꯌꯧꯔꯅꯤ. ꯁꯤꯅ ꯍꯥꯟꯅ ꯐꯧꯕ ꯕꯣꯔꯥ ꯈꯔꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯑꯃ ꯋꯥꯠꯍꯧꯔꯤ. ꯇꯪꯈꯥꯏꯁꯤꯅ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ. ꯈꯔꯗꯤ ꯈꯥꯎꯔꯒ ꯂꯦꯝꯍꯧꯔꯤꯗꯨ. ꯁꯤꯅ ꯃꯨꯟꯕ ꯋꯥꯠꯍꯧꯕ ꯀꯥꯡꯕꯨꯗꯨꯅꯤ.
ꯅꯍꯥꯟꯈꯩ ꯂꯣꯛꯂꯛꯄ ꯐꯧꯉꯩꯗꯣ ꯊꯥꯡꯇꯣꯔꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯤꯗ ꯃꯔꯣꯜ ꯑꯅꯤ ꯑꯃ ꯍꯣꯟꯈ꯭ꯔꯦ ꯁꯤꯗꯩꯗ ꯈꯔ ꯂꯩꯍꯧꯔꯤ ꯍꯤꯗ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯒ ꯍꯣꯜꯂꯒ ꯁꯨꯝ ꯄꯨꯔꯒ ꯃꯊꯛꯇ ꯊꯥꯡꯇꯣꯛꯑ ꯊꯝꯃ ꯒꯥꯔꯤꯗ ꯑꯃꯨꯛ ꯍꯥꯞꯄꯒ ꯄꯨꯈꯤꯗꯣꯏꯕ ꯉꯁꯤꯗꯒꯤꯗꯤ ꯂꯧꯕꯨꯛ ꯒꯨꯗ ꯕꯥꯏ ꯑꯣꯏꯗꯣꯔꯦ Tractor tuồng. Ngasi kita sak we. Lau luar tractor dah apa kak? Udah deh. Jom dah hongkap dah hongkap le. Anh nói chuyện làm gì tôi buồn. Cái gì? Không, cái gì cũng là cái đó đi ra thằng kia à. Đây có một cái nó là cái sao cái là đi nông cầu cái. Đây bây hai. Let's go. Con tàu đi.